Delhi Meetei Singna Kongjang Changsindra Manipur Shanti Hanjin Hannaba Taksin Kre. Delhi Meetei Coordinating Committee DMCC na Ate Lup Kayaga Kushamnadana Ngasi New Delhi ki Jantar Mantar da Kongjang Changsindra Manipur da Matam Shang Chatharaki violence ki Tabakshi Levan Nava Taksin Kre. DMCC na Coordinating Committee on Manipur Integrity Kokomi Meitei Alliance Amasing Global Manipur Federation GMF ka Kushamnaduna Changshin Kiba Kongjang Aduna Manipur ki culture Amasing historical integrity ngakshin naba amadi santi hanjil hannaba Prime Minister Narendra Modi na Kudakta meeting changnaba taksin ki. DMCC na sinba Jantar Mantar ki Kongjang Aduda Sarugya Kiba Manipur ki Lok Sabha ki MP Dr. Angumcha Bimo Akoijam haiki Meitei Singda Kaibira Kanu Karigumba Kairaglagadi Meitei na Tofung Topa Adumak Torakani Haiba si Kangbiu. Mahagna Hai Handaki Parliament Mifam the State Asina NRC Chatna Gadra Chatna Roidra Hain Mahagna Putokiba Wahangadu Hangon Kide. NRC ki Matang the Mahagda MP election gi Mamang the Nganglaga Laki Mahagna Makatana Haki State Asida Labor Miyama Sina Kanana Ashingba citizen na Kanana citizen Natabana Haibadu Kandoglabagi Judicial Institution gi Mechanism Amalega NRC bu haigera amubu haigera mitop sing kandok na bagi thabak asi tawdragadi state asida kudong chaba kaya mayok megani Bimo Akoijam na haiki ngasi akuina pulliba asina tawgadaba thabak sing tawdragadi makhata na punbagi mathausi dadre yak isamak Manipur ki thabak kudingmakta yauraga lakpa mioi amani haibasisu kawiganu miyamgi aningba apamba kaya gi khonjel adu puraga parliament laklebani Masimakna Manipur Miyamgi support ka loinana ayagna mai paklakpani haibasisu miyamna kawbiganu masida oida padaba ngangliba kaya asisu tawbiganu Hoziki irang asida atuba meeting ki politics tawbiganu Manipur bu thugaigani khalnibasing adu kaidung oithokloi asigumba wakhallon asida politics tawribasingna masa mathanta mangjaba nattana atei karisu phangba ngamloi haina MP Dr. Angumcha Bimo Akoijam na phongdokhe DMCC na Prime Minister ki pukning chingchilla duna mamang chahi ki me thadagi state asida chatharakkiba irang ase handakta kuki militant singna aerial bombing amasing rocket attack chatharakpadagi hena fibam luragli tha asigi amada kokrukta drone strike loinana long range nongmei sing kapsinduna akanba mongde attack chatharakpadagi machani leiriba chahi kundra mathai shurabi shurabala kobi nupi ama leikidre Masigi matung September tang tarukta Bisnupur district ki moirang da kuki militant singna rocket attack chatharakpada ahal oiraba nupa laikidre aduga chahi tarahumdoi nupi masa amu yauna mi taruk asok apan nanghanki rocket adu Manipur ki ahomba chief minister Mairembam Koiding Singhogi yumda Imphal-da tasillakibani Lupsingi Maikete ki prime minister da memorandum ama pisinduna kuki militant sing ki bankers shidoknaba government ki appeasement policy sing lepnaba Amasung security agency singna nakal namatagi oiba muongda thabak chathariba si thijinnaba taksin ki state asida leminariba kanglup singi marakta thajanaba lehannaba amasung santi hanjin hannaba athuba da thabak paikhat nabashu taksin ki Manipur ki imana Manipur kahinba